Okay. Yan hanmagtada mga media na sinjaba numit ni phu mga ni chupna NAHASING gi APHABA gi khonjen thom hongna ba tharang tawjare hoji ma mangan Manipuri Christian media da live stream tawjari kunama ko taram na mangan media na oksere ngasi yabi di banung si jaraba NAHASING ibungo maki o pau sundunan me damakta tharang tawbiru punama mangan media na adombo ikok no na kurum jari haraw phunok sere ngasi ihan hanba koi speaker koi mangda hozik laire akoi speaker si mayam dai saktak sage speaker si kai phunda matik charaba akoi gi hozik akoi lama bam robin haina kun ubiri ba ko mayam gi magi kano zo ubiri se akoi gi kano na amtang koi magi nasi tobiyo lama robin thank you very much yam thagat choi ko studio degi mayamda koi view tawjare hairiba ikai khunmatik charaba khogi lamapum robil asima gi pofam si ngaikhong kholen haiba lam budi sikim nong laibani amaha ka si apui mogi thogoloina khoi missionary thobak kaya subirame thogol tor matungda aduga matungda probationary passport oina President Church of India gi makhada President Church of India PCA gi makhada probationary passport sahi manga hena thogol tobire Ishor Kambirabadi Handa Kisahi Sidama, Koi Pastor Organization, a Koi Lama Rang Tauri, Sahi Manga, or the Kiri, a professional pastor winner. Haribo Nitokong, Bazagi Mama Motoleva, Nitokong, President Church Mission Compounda, Howell Tobika, the Kai Kunda Tarabai Koi Nasin Mita Pro Pastor El Robin, I Koi Tawi Hagati Honoxari, Adana Nasin Melasida, I couldn't handle Kadaba, even a market power say. Aduna Tambiduna, Yawi with China, Upper Mut Tambida Bunning Jari, Tambiduna Mut Tobina Bunning Jari, thank you very much. I quay Mitobira, Nasi or Power Sipami number Thrang to see. Nasi in a minute, I quay participants with the Pavada, I quay Mrs. Pampan Kunyare, Adolena, Quiggy live stream Tawjari, Quiggy Man, Manipuri Christian Mediagi, live stream Tawjari. Adolena Yawi, put them up with Kona Kurumzabulena. Bangladesh ki oda sudi passport provi yam phatana phana athago tawirum thaga che raw phutri yawi bitamukta oda sakhom oda ibunga matra oda khi karta to yam thaga che raw phunuk cheri mayam sakta pugi thormasi ore loira koda tawjege ngasi gi oina de mangan mediana I hanba no mit asigi speaker pro pastor elder robin mahaki ngasi gi opawa se taibung mi be khwese Mapu ibungo mana Sembani hari matang sida aku oza sinang sinimito paus nuktigani. Hojiti oza Robin oza ki matam lobi si oza sono oza blo nibi oishno. Han mamakada mapu ibungo kanbi mapu Prabhu Jisu Krista bo ngangkai laitana hagatuna haraw phongduk sari adu goloina na masigi mangal media gi horomosidi yawbi riba ikai khumna jaraba koi pastor Singh adogi iroidana Bangladesh tagi yawbirakli ba ichilina pumna makusu Prabhu Jisu Krista gi mingda noruna salam tawjari loinana harawba phongdoksari mangal media busu amukan aina yamna thagat chanegi maramdi asugumba NAHASING gi thorom mangal media na sinbi ba Sigida Makta Mangal Media busu Tagatuna Harao Pongdoksari Aduna Equigi Passer gi Matakta Amadi Passer gi Imung Manungi Matakta Ishor na Mapal Naitraba Hozan Pibi Gani Habisi and Hanbada Haiduk Cheningi Mapu Ibongogi Wahi Equina Taminisi Genesis chapter 1 verse 27 Genesis chapter 1 verse 27 The Sumna Iduna Lay Mato sumna mapu ibongo na Meoiba bu ibongo maki mitam loguna sembiki mapu ibongo gi mirep mipanga mana hanki nupa nupi ani khaibiki ta kraba Ishor gi wahai pumna ma ta jariba ko mam gi thakta ibongo mahana nahona na bor pinabiba oresanu amen Ishor da prahna tosi Ishor da haijasi Prabhu Nahakpu Yamna Thagachari Maramdi Asugum Laba
achaba matam dana ikoi gi thakta ibongo na pina biba gi damakta mapam asida yaujaribe khoi punama amasun nana hak ibongo gi ahingbo wahi haidok jagadoba nana hak kun hana loina bi naha ki thawai aseng baduna nana gi thakta pangan hapi thaujan pina bi aduga ikoi khuding makki mathakta ipai bongo naha ki wahi sina thawai madi haksang animakta thawai gi pangan hen kan bayana na ba ibongo na bor pina bi haiduna jisu krista gi mingda kathokuna ni jari amen yamna tiena aina matamasi lawjage yamna sangsu lawjaroi Meoiba matangda ekoi tongan ba scholar singi mot kaya marom lai ekoi Meoiba si Ishor ga manana Sembani haibasigi matangda ekoi na chatringaida Meoiba sigi matangda scholar singi mot si tongan ba piri madu kari no haibadu ekoi na chawrakna ekoi na yengminasi Meoiba haibasi nature gi saruk amane hana scholar kharana ekoi phongdoi aduga amoromda mu yengbo orabadi Meoiba haibase thawai ni haibasi aduga Meoiba haibasi nature ga tatna thanaba yadraba adugumlaba achouba mari amalai hana scholar kharan su phongdoi amoromda mu ikuna yengbo radi Meoiba haibase nature gi machani haibasi sida ekona mai uba phangi asida mayek senghan basidi karino haibo rabadi Meoiba aikoi si nature dalairiba lengli paliba uri upan sa sing umna maksing asidaki Meoiba sina ahin heli haibasima mek senge aduga amoromda mu scholar kharna mu kari haigen hairabadi Meoiba haibase thawai ni haibasima mek sengna asida uba phangi aduga Aristotle na Meoiba gi matanda kari haina magi definition si pi bage habadi Meoiba haibasidi achum aran khangba ngamba sa makhal amani haina Aristotle na bi mahana phongdoi aduga 18th century adwaida lairamba ekoigi scholar sing habadi Lamentrix Halberts koi na Meoiba haibasi kari haina haige habadudi Meoiba haibase mechil amani hana 18th century da lairamba adugumba scholars sing adunadi khongdo I haibasi ahanbada ekoina Meoiba gi matangda developna ekoina khangminaba yaba sing aduni han ekoina ningsing minasi then ekoigi Bible gi Genesis chapter 1 aduda ekoini yengpo erabadi Meoiba haibasi Meoiba amasung jagat sangsara sida lairiba potpum namakse mapui bongona sembi bane habasi mayek lale kanagumba amatana masida objection tawal laite Christian oibaya natraga Christian natabasu oibaya Meoiba si sangsara sida lairiba potpum namase Ishor na sembi bane habase masida mayek seng habasi aikona lawbaya aduga John chapter 1 gi verse 1 dagin 3 duda aikona mu yengbo rabati kari hage potpum nama ibungo mahaki mapana oirakle John chapter 1 verse 1 to 3 duda ahan bada kari 1 dagin 3 duda aikona duda yengbo rabadi ahan bada wahai adu lairami wahai adu Ishor ga laiminarami amasung wahai adu Ishor orami ibongo mahak asina ahan bada Ishor ga lairami potpum nama ase ibongo mahaki mapana oirakle hana John chapter 1 verse 1 to 3 aduda aikona uba phangi then Colossians chapter 1 verse 15 dagina 16 aduda ibongo dagi potpum namak sem khiba oire hana Colossians ekona uba phangi aduga Hebrew chapter 1 verse 2 aduda taibong panba makai sembire haba ekona
Ibriya gi dutsu ikon u phang adu di pot pum namak sing ase mapu ibungo na Ishor mahak aduna sembani haibasima mayek sing adu di taibang pan bada lairiba pot pum namak Meoiba aikoi sisu ibungo mahana sembani semba yaudana taibang pan bada gariguma pot amata oiba yadi maram aduna Meoiba aikoi sisu Ishor na sembani haibasima masida mayek sing Meoiba se Ishor ga manana sembani habe image of God hai Ishor ga manana sembani haiba sida yamna aruba wafam ama aikoida uba phangi Ishor ga manana semba haiba se araiba pot amadi natte pumna maktagi aikoisi Meoiba aikoisi athoiba amani haina mafam sidi koina lobe Ishor na pot pumna masi sembani pot pumna masi mapu si kanano harabadi Ishor ni Meoiba sisu Ishor na sembani aduga Meoiba da maning tamba punsi ado ibong mahakna pibibani Genesis chapter 1 ki verse 26 aduda ekuna ubobdi sem la mapu ibong na sem kiba pot sing sida madugi mapu oina na rabaki da makta matik pangal pumna ma do mapu ibong na Meoiba ekoida pinabibani ekoida pinabiriba matik asi madubu ngak senanaba madubu yengsin bina na bagida makta mapu ibungo koina mapu ibungo na aikoida adugumba thauna amasung pangal sing adu aikoida pibibin amorom da harabadi malem sida leireba pot pumna masigi mapu amadi ningthaune mapu ibungo na aikoida pibibis aikoida ningthau oina mapu ibungo na pibi borabasu madubu ngak senanaba matik ado mapu ibungo na aikoida pibibani aikoi ningthaune haibo robasu madubu manghananaba madubu langthokinanaba masibu thugainanaba matik pumna mase mapu ibungone koida piba lati koida piriduti masibu ibungo ki khosem sing asibu sengbat ananaba sagat anaraba madubu ngak senanabagi matik ado mapu ibungo mahak aduna aikoida pina bibane haibase hanbada aikoina uba phang Meoiba da lairiba losing pangal Gyan Thawai asi Ishor gi saruk amani Meoiba se Ishor ga manana semi haibagi arthadi kainadi Meoiba ga Ishor ga tatna thanaba yadaba mari ama yauri ikoida madura ne Meoiba si Ishor ga manana semi haibas aduna Meoiba se Ishor gi khusim orabasu aikoisi mapu Ishor sena aikoibu kari haina singthana bige haibabu Ishor gi macha son of God haiba aikoisi aikoi ibungo mahaki khusem orabasu Ishor gi machani aduna son of God hai madugi chawraba khudam haibsi khudam sikari no haibu orabadi aikoi Meoiba da Ishor ga loina bagi harauba nungaiba ingthaba punsi ado aikoi da phawi masi neba ekoida mapu ibungo gana mapu ibungo ki manana ekoisi sembi bani haibasi masida mayek seng haina ahan basida ekoin uphan then ani subada ekoin urisi kari no haibadi Meoiba se Ishor ga manana sembani haibasida ani subada ekoin urisi kari no haibadi John chapter 4 ki verse 24 adu da kari haige haibadi Ishor di thawaini mahapu kurumjaba sing aduna thawaida amasung achumbada kurumjaba tare habi ngasai scholars sing na aikoid mathakta pankibadada Meoiba haibasi thawaini habi ngasi aikoid leiriba hingbagi thawai aina wangang bangamliba aina chatpa ngamliba aina chaba ngamliba aina tumba ngamliba Ishor gi ahingbo haising aina haidokpa ngamlibagi thawai pangal ama aikoid phangjari bise kadai dagi no hairabadi mapu ibungo dagi adugumbagi pangal sing asi ekoina yaudana leibak na saba hakchang sina masi ko tawba ngamgada no masi ko tawba ngamnaro maramaduna aikoi gi pukning na aduga aikoi gi wakhal
thawai ekhoi gi lousing pumna ma se kadai dagi lai haibu orabadi Ishor dagi lai Ishor dagi la ko pot oibane na ekhoi si kari ohele hadi Meoiba ekhoi se Ishor ga Manna na Sembani habisina asida ekona proof to ekhoi ga loina na mapu ibungo si ekhoi ga loina na ngasi phawbada ekhoi ga leibinari aduga ekhoi bu chingbi aduga ekhoi gi darkar leiba kuding makta mapu ibungo mahak asina ekhoi damakta mating pangbi ibungo mahak asina ekhoi ga Meoiba ga Manna na sembiram daba orabadi ekhoi na Ishor ning lubagi Ishor thirubagi mabu khangbagi chang ekhoi da leiraroi aduga ekhoi gi pungning asida Ishor gi khusemni malem asida leiriba pot pumna maksing ase Ishor gi khusemni haibase ekhoi na thijin basu leiraroi maramdi Meoiba pumna maksing asena magi aningba apamba du da loina chakhragane madu pumna maksing adu tokhoga malem asida leiriba pot pumna mak amasung Meoiba ekhoi se Ishor maga Manna na ekhoi se Sembani haibasi masina ani suba sida ekhoi na mayek sengi duga madugi mapalna mapu ibungo sina ekhoi bu kauriban karigi damakto magi mitamga ibungo mahaka ekhoi ga Manna na semki bagi maramna ibungo mahak aduna ekhoi bu kaubibani ekhoi Meoiba si papta tara phawbada fattaba thabak mayam tawra phawbada ibungo mahakna ekhoi Meoiba si hundokpa leite aina pap kaya marom tawba yai tawruri adubu ibungo mahakna machanapa Jisu Krista ado ekhoi gi damak pibi kari gi damak tono ekhoi Meoiba si mangba yade haiba pot ama masidala Ishor gi lei madu mangba yada bu pot aduna maram oraga machanapa Jisu Krista ado phawbada ekhoi Meoiba bu kanbina na bagi damakta mahakna ibungo mahaduna ekhoi da thawrang tawbibi maram aduna Ishor ga Meoiba ekhoi siga tatnaba thanaba yadraba achouba thawai gi oiba mari amal Meoiba do holiba nungsa sor Meoiba da leiriba thawai pumna ma se mapu ibungo dagi lakpani mapu ibungo dagi lakpa thawai asigi mapana ekhoina mapu ibungo khurumsaba aduna ni ngasi Meoiba ekhoi se Ishor ga Manna na Sembani haibasi Ishor ga Manna na ekhoi se sembo orabadi Ishor gi aningba Ishor gi apamba thabak adu ekhoina tawba tare haibasi ekhoina ningsingsi maramdi karigi damaktona ibongo mahakti achumbada aphabada lamchas hazata wangang sangangda bebharda nitida magi tawthorpa thabak khuding maksing ase Ishor oibagi magul niti niyom puna maksing ado layaba madu maga Manna na semba orabadi maga Manna na semba ekhoidu su madu pumna maksing ado ekhoidu su layaba ekhoidu su lay adu Meoiba taibang pan bagi lutong na saba hakchang oibagi maramna masi pumna maksing se ekhoidi gi thapna chele kani gi namai khoi thapna chele bano saitana masi pumna maksing se ekhoidi tawhanba pamde Ishor gi magi matik mangan sing se ekhoidi gi phongdo hanbadu saitana ekhoidi gi pamde madugi mapana ni ekhoina ngasi awaba ekhoina thengnariba mayam sing se isilenau sing ekhoigi nusizaraba ekhoigi pastor sing sigi namita aina yamna aroibada haijaningi sikkarena Meoiba se Ishor ga maga Manna na Sembani na ekhoina haujikta ekhoina kari tawba tabage haibasi aigi wahang ama hangjani Ishor ga Manna na ekhoi se Sembani na ekhoina kari tawba tabage haibasi pot ama number 1 da ibongo mahaki yathang sing se ekhoina inba maru ore John chapter 14 gi verse 15 da kari haga if you love me keep my command if you love me keep my command then anisubada love one another heaven amaga nungsinau haibani masi ekhoina Ishorna ekhoida Prabhu Jisu Kristana ekhoida tambibane magi yathang sing ase ekhoina ngak tuna
ꯆꯠꯄꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯕꯁꯤꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯂꯩꯔꯤꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯂꯧꯁꯤꯡ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯒ꯭ꯌꯥꯟ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯀꯗꯥꯏꯗꯒꯤ ꯐꯪꯉꯤ ꯍꯥꯏꯔꯕꯗꯤ ꯏꯁꯣꯔꯗꯒꯤ ꯐꯪꯕ ꯏꯁꯣꯔꯗꯒꯤ ꯐꯪꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯏꯁꯣꯔꯒ ꯃꯥꯟꯅꯅ ꯁꯦꯝꯕꯅꯤ ꯍꯥꯏꯅ ꯁꯥꯁ꯭ꯇꯔ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯃꯄꯨ ꯏꯕꯨꯡꯉꯣꯗ ꯄꯤꯁꯤꯟꯖꯁꯤ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯑꯅꯤꯡꯕꯗ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯑꯄꯥꯝꯕꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯌꯥꯕꯤꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯆꯠꯄ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯌꯥꯝꯅ ꯇꯦꯟꯅ ꯑꯩꯅ ꯍꯥꯏꯗꯣꯛꯆꯅꯤꯡꯕ ꯑꯗꯨꯅꯤ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯄꯨꯝꯅꯃꯛ ꯇꯥꯖꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯊꯛꯇ ꯏꯁꯣꯔꯅ ꯅꯍꯧꯅꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ Amen. Amen. Thank you very much, Uza Robin. Yamna yenba papao oijarabaso yamna lubu papao biye basi so mana sembani habi matangda yamna ten matamda basi biba ya basi sogi borni haka prakondok sari harao kondok sari ko yabi rakliba mayamna su praise the Lord habi biyawi. Thank you Sunil Laichram. कोई कोई फुगत मिनबा कोई न प्रार्थना तो मिनबा याम थगत चुरी मिजोराम देगी उजे आइजो सॉरी कोई की मिजोराम यूनिवर्सिटी देगी उजे कोई की दुसी जराबा मिचना गोक्तम यावी रही अदगा गोपेन मयांग लंबम अदगा नुसी जराब मयाम सिंग ngasi निमिस्ता कोई मी तरागा मापन यावरम बनी दो जिक्सी मी तरागा तरे उजा बिरंजोय थैंक यू वेरी मच अदगा क्रॉस की पांगल हाइबसे ए गनानो खंगजेद्रे अदगा कोई तोंगान तोंगान बा कोई की देवला Thank you very much. Yam thagat chera phondok seri. Asmani yam ten matamda ko minikun ko pizza basida. Ngasi di Christian NAHASING na APHABA KHONJEL ase maitra bak Manipur dam masida ngasi di. Soidan nilagani haibase mangan media gi achoba thajabane. Hayeng nimita akoi ichinaw Johnston na ये बना पात ताबा ये बना लेखा तारक पा इसो मान सेम लबे कोई से कर्म लेखा ता के है बतो हयिंग निमिता मुकना पुंगनि पांदा मंगान मीडिया न पुथोक सगा थरमसे अमुकना मियंग तामिनरसी ngasi ge wenadi mangal media न पुथोक सगा थरमसे मयाम गे या ब्लॉग जरगा ngasi wenadi लोशन जगे ताबिन खुदमी सोन बोल पीबो इसनो